Kurumjari, Times of Manipur, Tom TV, The Morning Talk, Raising the Voice, meaning Tabi, quite Punam Putaram, no city. Machine Pan the Pong, but one to one of Pausing, the Karikam Pausing, Amazon, the number 2 about hoaxing him the Hanbada Kai, where I gave to Putama Kanam in a bit and Zad Lozage, in Pan the Pong about one to one of Pausing, the machine, Nahogi Todang Pauseda, Sai Kumalam Park, Tagi, SAG, Lofupi, from Late. Mathou tarabadi AR Passion Pande warrant issue Tagani have a sibling Wafamna Koi An Melamai the Pumba, Naron Tolangi Pausis, Gisi, Wadi, Edua, Ato Pausing the SC Vertic State Sakari Kai Kunagadavani, Speaker the Profession Matam Queen Lowa, like Tibani have a congression from Yawi, Edua Jenim Senior, Dr. Singer, Director Lotu, and a conjunction of Yaure, Edua 1 Nation, 1 Russian card scheme July Amadis and Hologani, Hypo Yauri, Edua Pausing the ATM card skinning to Bugi Matam Matang the Chin Baho Cray have Pausin around to Dangi, Hanmalama, the Pong Pausing, Wede, Edua Atopa Ide Park Pausida, Pongio Pausing, a quite Tamjarabada, saying Tau Pension Jenba, MLA Minister Mato Nate. MSRC award apa athu matam da men khatlu he paus na han ba oire adu makhata ga pausing da Supreme Court na ta khiba verdict asina center amasung Manipur gi BJP lenga ikai ningai ni BJP na lusing ba lenga aina yawa lenga na te he paus na akoi idei pak pausi ni so pau oiri adu Republic Day mita pung 33 total sat da lok thokre he paus na akoi idei pak ki han melamai da phongba maru pausing oiri adu ga sana lebak paus da Supreme Court Nakan Namayiwa Tadana CAA Sanahandabi Yatang Pikre. I oppose Nahanbore, Adu Adishuda, Barak Tureda, Namayam, Sidaga, Dr. Miam, the Pinary Habsna, Hanmalam Oire, Adu Makata Pausida, Commission Award, a papi dagadi, Logi Mating Logani, Kaidem Money, Pamushauri, Supreme Court, BJP, Amor Politiski, Maikum, Sabak Paknu Putole, Hava, Goyi Pau, Amasu, Court Tori. Higher Pausing, Sanarabaki, Hanmalama, the Pumba Pausing Oiri. Adu Whelan Pau Pausida. High Court of Manipur gi landmark judgment Hongwa Singi Thagi Tolo Lupa Lising Tarak Nipan Satruk Marfu Mapal Sayul Nipal gi Manungda Pinaba High Court na Lenga Kankre have paus na Han Pawedo Makata pausing the democracy election the Indiani Mapam Tara Hantaduna Nakai Matoi Shub the lady have almost Yori. Makata pausing the ATM card skinning the Wimatan the section Tong Lokana Kankre Kolkomna Indiagi Independence Day boycott total shut down log Tokre. January Kuntarukta total shut down log Tokle UPRFM Hyper Paus na Whelan Pogi Pungo Pausing Wari Ponapam Pausidana. Center Yiwa Tadana CA State Away Supreme Court Hyper Paus Yore Adu Makata Pada ATM card ki akup pamarol khangdok laga sel log thokpa nan Manipur sing chena bugum tori cyber crime na RBI da se ikre he paw sing pungwei paw ore ado makhata ga paw sing da Republic Day ga mai re na medan phagda Manipur police ki ming sing log thokre President Bal Shakti Puskar Kushin nakre Supreme Court ki verdict na BJP amot par rajniti ki mai Mia Mangda Puthole, Speaker Mingsasu Tienle Heba, Hoi Gorok Wapam, Hoi Kotawi, Aduga Amdugi Court of Conduct Semdok and Never Hokre Hepa Mushiauri. Sangai Express na pre-football class schooling center Hanglagani Minister Hayapaus Hanboy, Aduga Makata Pausinda, CAA, Senior Kepa Singi Paukum, Tami Munda, Pirkna Bakantre, Hayapaw Mushiauri, Makata Kuding Tabi Todoki, SIT Shamkre, ATM boot skinning, ATM booter card skin. Skimingi, Tabak Satare have powers na Sangai Expressi, Hoi Mahamalama the Pongo Pausing Ori. Aduga Eastern Express na Communion over BJP Atang election Dagi Mankragani, Miam Section Matam Yorobani have a Hoi Gorgo Yopam, Quarter Pongi, Ado Pausing the E Pogi Matang, the Amdu the Shambo of Court of Conduct, no one said no how crab of Yori. CMG Sport, CM Sport Key, Sanga Sagalas Young Sinclair have almost Yori, Aduga Manipurgi, Anishuba. Public Prosecutor Office Hangdokre have power Musyauri. Aduga Lamjing but times Tana. State Kayadigi Miamna BJP Mayok the Pongjang Saksilakle Madu Tabak Pangdaba Kananaba Pangdabaginate. Have power Musyauri Edu Makata, Tabak Torongi, Paishali Tabana Shea Minister, Shell Kaiga Lady,
MSRC ममिंग खता ngaire haba mani gi wafam court tawi adu makha taga pausina medan phanglagadaba police personnel sing ming law thokre Jenims senior doctor sing phung sin khre taliba demand pi dagri Jenims singjin bi wafam laklaba yai haba pawma shawre adu makha tarak pada senior doctor sing gi demand pi binaba thabak paikhatli khongjak handok pi haba director bimu gi pawma su court tawi hayo pausing asina ngasi imphal na phongliba pause sing maru pausing oiri ngasi asigumlaba imphal na phongliba tongan tongan pausing am tholiba thodok wathok sing khare na bidamukta akhoi kai khumna jaraba mingwena panjarabada social scientist dana bi laisam akhoi study election no leibire akhoi ahli bungo busu taram no oksari thagachari ngasi imphal na phongiba pause sing asigi manungda akhoi Supreme Court ki verdict adagi chief minister ngarang yengsiluba football gi tap sing yengsinba amasung tongan tongan ba pausing mayam ATM card ki Supreme Court ki pirakpa adagi paumai tongan tongan pausing singi ahan bala mai phong pausing oi hairiba pausing asigi makta lakhut lakhoi issue mo soi badu lakadeba khoi gi assembly election 2022 pangthok kodaba leibanina akhoi rajnigi phim jina khoi mapu phaba oidagadi parja sing su nungnang bagi thok mayam ma thoi aduna hori phim jina ngarang khoi Supreme Court na pirakhiba verdict haitare hai bali yori ba minister amabu khoi defamation case ki matang da khoi chu sin gi matang da pirakhiba sida khoi speaker sinara khre ado sidadi kai hena yengbi biak taseng badi khoi gi speaker ji magi kano si hojiki mari lenana defection gi matang da di magi khwaidai chaw magi hakni ko aduda khoi gi si mayamna khangbi duni hogi election da congress ki majority ogada masing khitani wali si ko 28 karine aduga BJP na 21 ka bo man 18 la aduda Sam Kumar si hek bot loi baga dum changram ada BJP na ju Mr. P ni da masida magi khoi gi congress ki market ki petition moi ani na thab si yam kuina leiraga namjal laga leir hai tare tasing badi khoi gi sarkar magi khwaidagi mathau ta basi stability government leibne government is stable oiladi leba amagi chokhat pada government stable oibasi importance am lei ada thaina di ngalinge de chongthok chongjin ji yadringe de sarkar paiba ji pulap chongjan dana party ama de te auction dana khoi chahi ma de sarkar ga je mari mangara sindana ontok mong de lerame ba adugum bagi duna maram oidana political gi charang na baji yamatam thokalam badagi Rajiv Gandhi matamda sigi anti defection law ji pass togi bani ba aduna madu chanaraba matungda India da ahong makhar lai ji sarkar gi lengak se stable oirpudo Manipur da ju chongnagar poni kaim kanda nawai janata congress laringa da janata sarkar se ko da congress da ti kam jante adagi di CPI digi bok chongjan narim ne ba adubu adumaina torum badu dagi safara ko matam jida Manipur gi hojik hek election no anbaga chongjan garga mantri ga phangbaji yamna tabada nungai taba pot amani dana act to gi matungina law gi matungina de adu sigi wafam ji speaker an lokhatana sangna la akanda Supreme Court na matam pirise sigi manungda chaulmari ko masi manungda magi lokhatpam thopodu lokhaloina pireisi handakti yamna kare haitare pura afong mamoiredana adi Supreme Court na pisi speaker ki posi si matang di court na su kai su tobungam deba namu high court na novin gi kano da bench ta mana high gradana tobam tois speaker na mai gi tobam thokodu tawdabani na court na kai mo high bungam de haisi akhoi gi kano si su magi speaker ji su judiciary gi saruk am chaw pot am yawri ba adagi di hojiki defection gi matang di mani maru khwai warisi ko magi decision jina loi boi doini la sang lek pa Supreme Court na smaina pirakpuji BJP gi manungda se constitution ji am phajana ngak tana lak na bagi tobom tobu moi yamna pallaga tawgani su haigiba myam do torokta bagi yam chaw saru am su oiba aduna opposition da leriba congress na su khudong chaba loduna yam phajana thamak pa haitare aduga asek masu opposition gi adu dagi natabada Manipur miyam gi political status se Manipur miyam gi political gi magi keno se ikai ba pi badong tok bamal lak pa se masi madi laibuk thibini hai tare aduna handak sidi sen ba yara roi ko
ꯍꯥꯏꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯂꯥꯛꯑꯕꯅꯤꯅ ꯑꯦꯐꯦꯛꯁ ꯀꯣꯔꯠꯅꯤꯅ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯔꯛꯑꯅꯤꯅ ꯈꯜꯂꯤ ꯑꯗꯨ ꯃꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯈꯨꯟꯅꯥꯏꯁꯤꯒꯤꯀꯣ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯦ ꯍꯥꯏꯕ ꯍꯤꯁꯇ꯭री ꯑꯃꯁꯨ ꯑꯣꯏꯍꯧꯗꯣꯔꯤꯕꯅꯤ ꯍꯤꯁꯇ꯭री ꯑꯃꯁꯨ ꯑꯣꯏꯍꯧꯗꯣꯏꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯀꯦꯁꯅꯤ ꯍꯥꯏꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯇꯅꯕꯁꯨ ꯇꯧꯕ ꯐꯩ ꯑꯗꯣ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯛꯑꯦ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯕ ꯃꯤꯍꯨꯠꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯌꯦꯡꯉꯀꯥꯟꯗ ꯚꯣꯠ ꯄꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤꯁꯨ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟꯁꯨ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯕ꯭ꯂꯣꯛ ꯂꯦꯚꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯃꯤꯇꯤ ꯃꯌꯥꯝ ꯑꯃ ꯕ꯭ꯂꯣꯛ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯃꯤꯐꯝ ꯄꯥꯡꯊꯣꯛꯏ ꯉꯔꯥꯡꯁꯨ ꯃꯐꯝ ꯑꯅꯤꯃꯛꯇꯗ ꯄꯥꯡꯊꯣꯛꯏ ꯀꯣꯗꯣꯡꯕꯨꯕꯤ ꯑꯃꯁꯨꯡ ꯃꯌꯥꯡꯐꯥꯟꯒꯤ ꯑꯦꯔꯤꯌꯥꯗ ꯑꯗꯨ ꯍꯥꯏꯔꯤꯕ ꯕ꯭ꯂꯣꯛ ꯂꯦꯚꯦꯜꯒꯤ ꯀꯃꯤꯇꯤꯁꯤꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏ ꯃꯤꯇꯤꯡꯁꯤꯗ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯛꯄꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯂꯥꯛꯏ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ AICCꯒꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯏꯟꯆꯥꯔꯖꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒ MPꯁꯨ ꯑꯣꯏꯔꯤꯕ ꯒꯧꯔꯕ ꯒꯣꯒꯣꯏ ꯑꯩꯈꯣꯏ ꯉꯔꯥꯡ ꯏꯝꯐꯥꯜꯗ ꯂꯥꯛꯑꯀꯥꯟꯗ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯑꯃꯁꯨꯡ ꯀꯣꯗꯣꯡꯕꯤꯗ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝꯁꯤꯗ ꯌꯥꯎꯏ ꯑꯗꯣ ꯍꯥꯟꯅꯒꯤꯁꯨ ꯃꯣꯏꯒꯤ CWCꯒꯤ ꯃꯦꯝꯕꯔꯁꯤꯡ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯦꯛꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯉꯔꯥꯡꯁꯤ ꯒꯧꯔꯕ ꯒꯣꯒꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯇꯪ ꯑꯩꯈꯣꯏ ꯄꯟꯖꯔꯕꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯔꯛꯈꯤꯕ ꯕꯔꯗꯤꯛꯁꯤꯅ BJPꯒꯤ ꯑꯃꯣꯠꯄ ꯔꯥꯖꯅꯤꯇꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯂꯦ ꯑꯗꯨꯒ ꯁ꯭ꯄꯤꯀꯔꯒꯤ ꯃꯤꯛꯆꯔ ꯊꯤꯍꯜꯂꯦ ꯑꯗꯣ BJPꯗ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤ ꯃꯁꯥꯒꯤ ꯃꯃꯥꯏꯗ ꯃꯁꯥꯅ ꯈꯨꯄꯥꯡ ꯊꯥꯖꯤꯟꯖꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯒꯧꯔꯕꯒꯤ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯏ ꯃꯁꯤꯃꯛꯄꯨꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯗꯤ ꯑꯣꯏꯕ ꯌꯥꯏꯌꯦꯅ ꯂꯧꯔꯒꯁꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯩ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯑꯗꯨꯃꯛꯅꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯨ ꯒꯧꯔꯕ ꯒꯣꯒꯣꯏꯅ ꯊꯝꯃꯤꯗꯨ ꯑꯁꯦꯡꯕꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯇꯥꯔꯦꯅ ꯍꯥꯏꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ 11 ꯁꯦꯗꯨꯜꯒꯤ ꯄꯤꯔꯤꯕ ꯄꯣꯠꯇꯨ ꯏꯟꯗ꯭ꯔꯕꯅꯤꯅꯀꯣ ꯇꯁꯦꯡꯅ ꯑꯗꯨꯅ ꯁ꯭ꯄꯤꯀꯔꯁꯤ ꯂꯣꯒ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯄ꯭ꯔꯣꯁꯤꯖꯔꯒꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯕ ꯖꯥꯠꯂꯥ ꯀꯔꯤꯒꯤꯗꯃꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯌꯧꯍꯜꯂꯛꯏꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯔꯤꯒꯤꯗꯃꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯌꯧꯔꯤꯅꯣ ꯁꯨꯄ꯭ꯔꯤꯝ ꯌꯧꯕꯗꯨꯗꯤ ꯑꯇꯩ ꯀꯣꯔꯠꯇ ꯇꯧꯔꯗꯤ ꯍꯥꯏ ꯀꯣꯔꯠ ꯇꯧꯕꯗ ꯑꯗꯨꯝ ꯃꯥꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯔꯦꯁꯄꯣꯟꯁꯁꯤ ꯂꯩꯔꯀꯥꯟꯗ ꯂꯩꯒꯗꯕꯅꯤꯅ ꯃꯣꯏꯁꯨ ꯄꯤꯔꯒ ꯇꯨꯃꯤꯟ ꯂꯩꯗꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯌꯦꯡꯉꯀꯥꯟꯗꯨꯗ ꯑꯦꯄꯦꯛꯁ ꯀꯣꯔꯠꯁꯤ ꯌꯧꯔꯛꯏꯅꯤ ꯑꯗꯨꯒ ꯑꯦꯄꯦꯛꯁ ꯀꯣꯔꯠꯅ ꯁꯤ ꯄꯤꯔꯛꯏꯁꯤꯁꯨ ꯁꯤꯒꯤ ꯄꯤꯔꯛꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯁꯨ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯇꯧꯍꯧꯒꯗꯧꯅꯦꯕ ꯇꯧꯍꯧꯗꯕꯅꯤꯅ ꯃꯣꯏ ꯃꯅꯨꯡꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯀꯔꯤ ꯇꯧꯅꯕ ꯂꯣꯏ ꯌꯦꯡꯉꯒ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯃꯁꯤ ꯇꯁꯦꯡꯕꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄꯣꯠꯇꯨꯃ ꯑꯦꯒꯦꯟꯁꯇ ꯂꯩꯔꯕꯅꯤꯅ ꯑꯟꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯔꯦꯗꯅ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯤ ꯒꯕꯔꯟꯃꯦꯟ ꯑꯃꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯃꯌꯥꯝꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯕꯒꯤ ꯃꯤꯌꯥꯝꯒꯤ ꯚꯣꯏꯁꯁꯨ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯇꯁꯦꯡꯕꯗꯤ ꯉꯜꯂꯤꯉꯩꯗ ꯕꯥꯏ ꯏꯂꯦꯛꯁꯟ ꯇꯧꯔꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯁꯨ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯁꯥꯝ ꯀꯨꯃꯥꯔꯅꯁꯨ ꯀꯣ ꯉꯜꯂꯤꯉꯩꯗ ꯃꯥ ꯔꯤꯖꯥꯏꯟ ꯇꯧꯔꯒ ꯕꯥꯏ ꯏꯂꯦꯛꯁꯟ ꯇꯧꯔꯝꯃꯁꯨ ꯃꯥ ꯑꯗꯨꯝ ꯀꯥꯗꯧ ꯂꯩꯔꯦ ꯃꯇꯤꯡ ꯊꯣꯛꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯇꯧꯈꯤꯗꯅꯀꯣ ꯑꯗꯣ ꯄꯤꯌꯣꯔꯂꯤ BJP ꯑꯣꯏꯅꯒ ꯊꯣꯛꯂꯛꯑꯃꯗꯤ ꯉꯁꯤꯁꯤ ꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯁꯨ ꯂꯩꯔꯣꯏꯗꯕꯅꯦ ꯑꯗ ꯑꯩꯈꯣꯏꯒꯤꯁꯦ ꯍꯦꯛꯇ ꯄꯪꯇꯧꯗ ꯇꯧꯕꯗ ꯄꯪꯌꯥꯗ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤꯗ ꯌꯥꯝ ꯐꯠꯇꯕ ꯑꯃꯀꯣ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯄꯣꯠꯁꯤ ꯈꯔꯗꯤ ꯈꯟꯊꯔꯒ ꯇꯣꯛꯄ ꯃꯇꯝ ꯑꯣꯏꯌꯦꯅ ꯊꯝꯖꯒꯦ ꯍꯣꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯋꯥꯌꯦꯜꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯆꯥꯟꯅꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗꯤ ꯁꯨꯔꯨꯒꯤ ꯋꯥꯌꯦꯜꯁꯦ ꯑꯩꯈꯣꯏ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯄꯨꯁꯤꯟꯖꯔꯕꯗ ꯑꯩꯈꯣꯏ CAAꯁꯦ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯩꯈꯣꯏ ꯌꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯅ ꯋꯥꯀꯠ 190ꯒꯤ ꯃꯊꯛꯇ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯉꯔꯥꯡꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯋꯥꯀꯠꯁꯤꯡꯗꯣ ꯇꯥꯔꯒ ꯈꯟꯅꯕꯒꯤ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯌꯥꯊꯪ ꯑꯃꯁꯨ ꯄꯤꯔꯛꯈ꯭ꯔꯦ ꯁꯦꯟꯇꯔꯒꯤ ꯋꯥ ꯇꯥꯗꯅ ꯑꯩꯈꯣꯏ CAA ꯇꯧꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈ꯭ꯔꯦ ꯁꯤꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ ꯀꯣꯂꯦꯖꯁꯤꯡ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯊꯤꯡꯖꯤꯟꯗꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯆꯠꯁꯤꯟꯈꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕ ꯌꯥꯒꯦ ꯃꯁꯤ 143 ꯄꯦꯇꯤꯁꯟ ꯊꯥꯕꯁꯦ ꯃꯁꯤꯗ ꯖꯖ 5ꯒꯤ ꯕꯦꯟꯆꯅ ꯃꯣꯏ ꯈꯟꯅꯔꯒ ꯆꯤꯐ ꯖꯁꯇꯤꯁꯁꯦ SA ꯕꯣꯕꯗꯦꯗꯨꯅꯤꯀꯣ ꯑꯗꯨꯗ ꯃꯣꯏꯅ ꯆꯌꯣꯜ 4ꯒꯤ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯅꯕꯗꯤ ꯁꯦꯟꯇꯔꯗ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯃꯣꯏ ꯁꯦꯟꯇꯔꯒꯤ ꯃꯋꯥ ꯇꯥꯗ꯭ꯔꯒꯗꯤ ꯃꯣꯏ ꯑꯔꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯊꯝꯕꯗꯤ ꯉꯝꯗ꯭ꯔꯤꯗꯅꯀꯣ ꯁꯤꯗ ꯋꯥꯔꯦꯞ ꯇꯥꯗ꯭ꯔꯤꯉꯩꯗꯁꯨ ꯃꯣꯏꯅ ꯍꯥꯏ ꯀꯣꯔꯠꯇꯁꯨ ꯀꯔꯤꯒꯨꯝꯕ ꯑꯦꯅꯤ ꯄ꯭ꯂꯤ ꯑꯃꯠꯇꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯤꯌꯥꯔꯤꯡ ꯇꯧꯕ ꯌꯥꯔꯣꯏꯅ ꯀꯣꯔꯠꯅ ꯇꯧꯕ ꯌꯥꯔꯣꯏꯅ ꯄꯤꯔꯦꯀꯣ ꯑꯗꯨꯒ ꯍꯣꯏ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯑꯅꯤꯁꯤꯒꯤꯗꯤ ꯈꯔ ꯇꯣꯉꯥꯟꯅ ꯈꯟꯅꯒꯅꯤ ꯍꯥꯏꯕꯕꯨꯗꯤ ꯊꯝꯃꯤ ꯁꯤꯗ ꯀꯄꯤꯜ ꯁꯤꯕꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯇꯤꯁꯅꯔꯁꯤꯡꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯃꯤꯆꯪꯗꯅꯤꯗꯅ ꯑꯗ ꯃꯥꯅ ꯌꯥꯝꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ NPRꯁꯤ ꯆꯠꯅꯗꯅꯕꯀꯣ ꯌꯩꯊꯣꯛꯅꯕꯁꯨ ꯃꯥ ꯊꯝꯃꯤ ꯑꯅꯤꯁꯨꯕꯗ CAAꯁꯤ ꯆꯠꯅꯕꯁꯦ ꯁꯤ ꯊꯤꯡꯖꯤꯟꯕꯒꯤ ꯄꯣꯠꯁꯨ ꯀꯟꯅ ꯊꯝꯃꯤꯀꯣ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯕꯦꯟꯆ ꯑꯃꯗ ꯁꯤꯟꯅꯕꯤꯌꯨꯅ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯁꯨ ꯊꯝꯃꯦꯕ
अदा सिदा कॉन्स्टिट्यूशनल बेंच ता थंबाई जाते नतेबा तौरीबा फिवम जे एंटी कॉन्स्टिट्यूशनल ओय हाईली हाइबजे सिना कॉन्स्टिट्यूशनल बेंच ता थमगदी कॉन्स्टिट्यूशन की आर्टिकल मागी रिलेवेंस आर्टिकल का सिटीजन की के जिग फजना यंगनरागा मोइना पिरकदबा वारेप तो अदुगी यंकांद पॉजिटिव ओइबा लेगदरा हाइदना अखोगी हाइबनेबा कपिल सिबल नुका होय अदुबु अटॉर्नी जनरल ओरिबा के भानु गोपाल से माना अखोगी हजिकी लेरिबा 143 सिगी मनुंग 60 दी पेटिशन 60 दी यूनियन गवर्नमेंट पाखुम पिना माना सिनग्रे हाइबगी रेस्पॉन्सिबिलिटी नबबुदी हाइग्रे अदुबु अखोइना मसी 2000 दा कुइदिना 19 गे 12 डिसेंबर दिना प्रेसिडेंट अयाबा पिगिबसे अदुना मसी ओवरऑल इंडिया गोइना सीएजी सनहनिंगदबगी केरला दगदी मोय हाउस तगा डायरेक्ट पास तोइने मसीदा सुप्रीम कोर्ट ना हंदक लौरिबसी सेंटर दा कितंग चाइना अमदी सेंटर दा कितंग सैफू मागी सैफू दुदी नतबदा अमरोमदा सुप्रीम कोर्ट की ओइना सेंटर दा हंगदजुम याय होय मरमदी सुप्रीम कोर्ट टी तसेंगमदी गार्जियन ऑफ द कॉन्स्टिट्यूशन हाइने होय माने कॉन्स्टिट्यूशन दा लेरिबा होल द आर्टिकल्स सिंग जी मसी एनी एग्जीक्यूटिव सिंग को इवन लेजिस्लेचर ना बाबा माय सोलकपदा मोइना थेंगना लेबने अदुना हंदकी मतंगसददी होजिक यूनियन गवर्नमेंट ना मोइना चेउन मरी की मतम पीरिसे मसीदा पिरकपा पाखुमदुगी मतुमिना सुप्रीम कोर्ट नजु अमुक्सु मोइगी वारेप खरा तादोर अदु सुप्रीम कोर्ट नसु चेउल मई मुंग थंग पिनबदी हाइगरगा द अखोई होम मिनिस्टर अमित शाह की वफम दंगरांग हानगी पाउसदा पुगदा होय सीएबीसी कोई ओपोजिशन एनी काइंड ऑफ कोई एजिटेशन संक्शन लगसु कोई गिदी होंदो हे वफम जु थंगरबिना सिदने हाइ वफम खरा लुरसिल लगबा खोनिसदा येंबो याम ले सुम नैनबदा अइना खोइना लाइक खोरम जरिजे होय मसी जर्मन दु थोखिबा नाजी मतमदको मोइना मोइजु दुम चमाने मोइजु एनआरसी तोई अदुगा सिटीजन मागी अमेंडमेंट लई अदुगा कोना जिउ में आमजिंगजी अमत सिटीजन होहेन गिदबगी पोट को लेगेरा लेरोरे सांग लेगेरा अम लेगेरा अदगिदी इवन मोइगी जर्मनी नुपी मयुम पानबा अदगी जर्मनी न जिउ लोगबा अदुबा सिटीजन होहेन दबगी फिरेब लोवेबको अद कोंदंगददी अदुमाइना मसिंगजी लोइ लेपथो कांदा खंगदो कांदा जिउ जिंगजी याम हातखिको अदुना खिजि खराक्त नते मोर देन क्रोर याम हेना हालेब लांजाव लोरे मतुंगदगा हाना अदुदगी मतुंगदको अदे द सेम थिंग इट इज हैपनिंग इन ब्रह्मा रजु तवे ब्रह्मा की जो एनआरसी मोइजु तौर मतुंगदा रोहिंग्या जिंगजी केनो लेहंदे सिटीजनशिप अमत पीदे पीद्र मतुंगदा कोनंगदजु मोइजु सिटीजन नत्तबंगी खंगदो कांदुदा रोहिंग्या जी मो हालेदन बाइदा हालेना अदुना इंडिया की दी अदुगुंबगी मोंगदु याम डेमोक्रेटिक ओइबा लमनिना थोइदि खाली अदुबु पृथ्वी की थोखरिबा लेग्रिबा नाजी की मोंगजी माना चलगदी को लार्जेस्ट डेमोक्रेसी नि हाइ लार्जेस्ट डेमोक्रेसी नि हाइगदी हाइजिदा अदुदी अरुबो वे अदुबु इंडिया ददी अदुमकिदि थाजबा वाले अदुबु हिटलर नजु मतमजुदा हाइबा सिगी एक मयाम सिंगसिना जिउदा कैसु सोएन अदुना लोइनमक्सी यंगजरगा भारत की ओइनदी माना लार्जेस्ट डेमोक्रेटिक कंट्रीज इन द वर्ल्ड हाइबनी लोइन लुचिंगबजिंगजी या मतमदा अखोइगी लेरिबा कांगलुप सिंगसिगी पुलपसी अफो मियंग अमा येगा लेबाक सिगी चौखनबगी मोंगदा चथरक पवरगदी वेल एंड गुड को अदुगा मालेम की थोकिबा थोदोकसिंगदु निसिंगबजु चुम्मी येंगरगदी अखोइ निसिंगबजु चुम्मी अदुगा मियामना मसिगी जिमी पाइनबगी वाखलोंदी लेतबदी नते नगी माके थमजगे मियंग ताबिबसिंग अखोइ मिकुप अमतंगी काइनबी तंजाद लौजगे अयाम थुना हंजके मखा ताब करी तोंगान तोंगान पाउसिंग लाक्तिंगेदा अखोइ ब्रेक मसाम ख लौजरी
Ola Service Manipur dasu haujaragani UN UNI ge senthang makhada document ichang changdana amadi guarantor gi awaba yaudana subnata gi pan card voter ID amasung bank statement khaktamakna apamba gari electric vehicle amadi power station loan gi khuthangda lowiba yaragani limited booking ni ngasima khudong chaba silawiyu hena kupa marol gi damak lengsin birau UN UNI corporate office address Uripok Polem Lekai near Youth Library Club contact number 7005092567 natraga 9077786 email officeunun@mail.ru website www.247ununi.com Wabiraganu Medilena pung kunmari chupna adongi yumda medical oxygen thinba lakpata natana installation tawwa yabagi khudong chaba pijari masita natana darkar laiba oxygen regulator amadi makhal khudingmaki oxygen mask na singba puraktuna miyamge mateng pangjari loinana anaba singamari leinaba makhal khudingmaki medical equipment sing foldable bed suction machine regulator monitor nebulizer wheelchair amadi oximeter na chingba leiba amadi waiba yabagi khudong chaba pijari adom sunga sima call tawduna tanabiyu aikhogi contact number 9205987988 amadi play store da changbiduna Medillion F download tabiyu Miyang tabi mo kwai puno ko amuk kana taram nok seri ai pong mo khata ra ko khana bya pong se hoji yam athu boi na koi hongrang asi se koi Bharat ki oina Republic Day ki thorom tang kun tu pangthuk ka da humjang ma throk shu bai tai ning khata mai palan pangthuk na ba koi lengak na kana sem sari adu imrak ta koi ning tamo pam jaba la lu kang bu khana su koi hai ban mi ase total shutdown na singba the general strike na singba ko wi tong an tong pok su phone ri tanja da ko security kan ma jin thang lo khali mar ngasi gi mga tawni mga tong phom kya da operation tawdana adagi house to house sangna operation myam phat pi thok myam su lai ri adu ngasi je lai buk chi wari ngasi ayu pung nga rom tam lai da khoi nagam pang gi apun fitness center gi mana alai da khoi bomong pokhai gi bi thokre adu masi makti khoi thonin da bu thok ni hai tai parja sin oi da du so open nam te yaw gi de masi ma phawan du hai ri ba anti social hai makti ya da su khoi mang khra ning tam han jin hona jari ba khoi kangbu singi di mai pak pani adu security force ki na mai thi bani adu ori ba film si da khoi Impal City wariba security force da kurak hangna section tarong lo khone phom sida bom pokhai rak pasimukti khoi security measure da adu ngasi maksu khoi republic di pangthui bani rehearsal pangthui bani si de de khoi lenga ki wariba khoi loino order situation mai yimba ta singbu di loino order gi film si phagale habdi ai ko hoi aidi hoi ngasi pokhai bom ji ju nangwai gi 26 January da di nini ni waling adigi mafam yam yam me aduba hojikti ngasi tarisi amani ko hoi adagidi hoi 26 January wali ada yengba yari di lalobujing gina moi 26 January 1950 da constitution ji chana gibadagi moi di constitution mayok ta mapan da leibani na sigi matungina khoi si Indian way gibani ana khoi gi ningtam mang gibani dana protest story ne ayamba laloba apunba kangbu oro tongan bo oro loinabak si awang no pokki oina boycott tobugi wafam si de khoi khabar thengnare ada Imphal manung da khoi gi sumaina bom pokhai rak pagasi security lariba mong si di tawam di thoktabani ada khoi gi security singa lalobuga ani gi pochi da khenaba budi leini security personnel jingna tolok gi thabak tokjabani ko aduga amasina thawai phau thogi hen tolob yaudana mama pon pham lam gine na tawune ada khene ani ji khene ni nun kari gumba kanda lalobugi lu sing basing na haidana lengak singi masing yam garba in terms of million of the civil su moi tolok ki tawjabani aduga lalobuna tarada lesu tarado dum helbani tarado tolob na tredana aduna adugi spirit tuga songi amagi spirit tuga ani si hek yengnarapada masana dum khara songi jina sonba budi mathau tai aduwarsu magi leiba amagi welfare gi tori ade lalobugi ta hayra di moi di dum khumakane ba mai di lan gi mafam leite na gorilla warfare da there is no special place for
particularly this guerrilla warfare na harkaneba ada akoina lengak pasing gi agency jingsina magi CID gi networking ko adagi alert oidana khotana adagi akoi camera ga jisu chakpalam da torisi amna sensitive oidana akoi na siguma da ju wat paduga police personnel jing ju mi ni dana ekta nong amadagi ahing ga tumda dana ukhong daga leidana sangma ju ngambadi nateba aduna hojiki ani dugi yang kanduda khara security labs khara leibajidi amarom sum krai tare khoi khara pongthok pa yabagi pot pudi leirasu ada mi hek sola adi adagi mingonda awana nangagadi ko phatab ju leiba aduna yaringai di section ba phai lalobagi di khangde khoi khangde di krai torok to phom khangde ba particular phom pi bana te dana ada moi di attempt to dana dum lei ne ba because moi di yazaning da bani na moi da 26 January gi post constitution nama exist togi basi moi gi against the labani na ko aduna security personnel jing na masing khara hena adegi di khara hena allowed basi tang kundor bodi mathau ta ma le khale aduna to pong si matang sa pajaning ba mana koi section thong lo kholi ni lo khola kana koi baza gi area gum ba da koi khuda da godon sa sob operation start to khila kuna koi numugi sang da lak pa po se bi le je ba lak pa thodo wa thok ka gi po se lak ba me am ma di koi delay am to han ba khudong sa me am tholi koi masi mukti sarkar na koi sin thong lo khopne lo go su pham matam chana ying bi di mathau ta ra bra hai ba su me adu su me da yeng ba ya re di ko ekoi gi sibai oiro degi any police oiro magi yam sensitive ba area jing je leiba jing ji sakot palam de di kasu frisking tau de yeng ma dum khang boni mi jum chali je manaroi do sakam me am si chali je da moina chingna singna bedu adu kak tor lori chingna bedu da yam mal laga oirum da bu yawi kasu kai de ado loi mana dil oidana ada hoi lai ba thari ba tre sida koi security force lo kholi thong je koi na tongan ui wa phum na ta bida Imphal West na ngasi operation ani Imphal West ki area da Imphal West ki police na da commando na operation ma phum ani tawre ha ga di Imphal East so hum tawdi adi ha ba bishim bu sumai tawdi adi ha ba gi moi activities rom na satna rakhi phim ma la abra ha ba se miyam na hangna wa hang ma oi khoi aduna ju miyam da di jamna inconvenience oi ko adugi du khanda ba changi ai ha ja jai do loina ba frisking tawdraju yeng ma da khangop ko ne ana madu yamna phajana vigil tawragane marak marak ta interrupt tawba adugidi chingna dani yeng ma da pha ba se yam tum da dum oigale ada khoi gi hoji hai ba dumaina paktakna dumaina tawbagi porama sogi mongda tawba se ayam matam da tawdu mi tara pukhale kun pukhale hasu adum thalorei dana esu leite haba phaz bun pukhi ba sing do kayam yam na yamagi na khoi media team na hangu mutam su hai bu sungam da ba adagi palmadi nungai ta bai tare laikai gi loken MLA hete la lo thoki haigum ba politicians in lo thoki khanga sanam lo thoki haigum yam su tawi lo masimakti matung thokta khar hena to honing bodi apam bodi prajam ya na masimakti matung thokta na ba khoi gi yam section na yengba adagi yam hai sing na yengba hai sing na identify to ba adu akhan ba yam na phajaba training pi bi aida yam singan ba yai ba adu hojikti ayam ba police personnel oro adu security personnel yam ji constable or ju matik sa ba ngam yauri ba adu na phajana training pi raga ne pham du tokpiro ba mai hai sing bu le helaga khare na panda chakoplam da to bu mai na khoi su awon ba khra di le ba phai khale chain ji hana to ba same train ji coming operation sa to ba adegi mi khra custody sa tham gai to bu je sahi ji sang rab ja dum la da na ko masi ahong mu ji leita ba je hiram gudi makta ahong mu ji le ga khra khra na phagalaga di phagalak bu ju ke do ba miyam waroi da ba miyam da inconvenience well with the mong da khallaga thau me ama to ba mathau ta yang khale han gi to to le ga di ko madu system je hong long mathau ta madu sum to le ga di kana gumba kainom to ning ba sing na ju moi dia du to ra ni apoi na du to ni ga ju hot pe yam lai da adu mak se sum satharak pa ju ui madu to bi da phain khal pau afupa pau ma du su si khoi pau se sing ayang ma loi ma ko dong ri khoi economy da su khoi sapu pi ba ma su masi laisat ku mun hai tai khoi ATM gi card ki oi ba phim si khoi pon pham pau se da ko to si ATM card ki aku pa marul khang thok laga sel lo thok pa da nan manipur sing se na bum tong ri hai ba adu cyber crime na RBI da si i khre
ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ATM ꯕꯨꯠꯇꯒꯤ ꯁꯦꯜ ꯂꯧꯊꯣꯛꯈꯤꯕꯒꯤ ꯇꯣꯉꯥꯟꯕ ꯋꯥꯀꯠ ꯃꯌꯥꯝ ꯂꯥꯛꯄꯗꯒꯤ RBIꯗ ꯆꯦꯛꯏꯕꯅꯤ ꯑꯗꯣ ATM ꯕꯨꯠꯀꯤ ꯃꯦꯆꯤꯟꯁꯤ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕ ꯃꯦꯔꯤꯠ ꯗꯤꯃꯦꯔꯤꯠꯇꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯅ ꯍꯦꯟꯅ ꯃꯄꯨꯗꯒꯤ ꯁꯤꯡꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯁꯨ ꯂꯩꯕꯤꯔꯤ ꯑꯗꯣ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔꯁꯤꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯄꯤꯄꯜꯁꯤꯡꯅ ꯆꯦꯛꯁꯤꯜꯍꯧꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯤ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯒꯤ BJPꯒꯤ ꯍꯧꯔꯛꯄꯒꯤ ꯄꯥꯟꯗꯝꯗꯨꯁꯨ ꯀꯦꯁꯂꯦꯁ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯗꯨ ꯈꯨꯗꯛꯇ ꯑꯣꯟꯈꯤꯅꯦ ꯑꯍꯤꯡ ꯑꯃꯗ ꯀꯦꯁꯂꯦꯁ ꯁꯣꯁꯥꯏꯇꯤꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯄꯩꯁꯥ ꯊꯝꯖꯟꯕ ꯐꯨꯔꯤꯀꯥꯎꯗ ꯄꯩꯁꯥ ꯌꯥꯎꯕꯒꯤ ꯃꯍꯨꯠꯇ ꯁꯔꯀꯥꯔꯒꯤ ꯕꯦꯡꯛꯁꯤꯡꯗ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ATMꯁꯤꯅ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ATM ꯀꯥꯔꯗꯁꯤꯅ ꯂꯧꯊꯣꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯤꯗ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯀꯤ ꯃꯥ ꯁ꯭ꯀꯤꯃꯤꯡ ꯇꯧꯕꯁꯦ ꯁꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦꯕ ꯁꯦ ATMꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄꯗ ꯑꯣꯏꯔꯣ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯧꯊꯣꯛꯀꯗꯧꯕꯗꯨꯗꯤ ꯕꯦꯡꯛꯇ ꯆꯠꯂꯒ ꯆꯦꯛꯇꯒꯤ ꯂꯧꯊꯣꯛꯄ ꯌꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯑꯃꯅ ꯆꯪꯉꯒ ꯑꯃꯨꯛ ꯆꯠꯀꯅꯤ ꯃꯌꯥꯝ ꯂꯧꯊꯣꯛꯄꯁꯨ ꯌꯥꯎꯋꯤꯅ ATMꯁꯤ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯩꯁా ꯆꯥꯡ ꯌꯥꯝ ꯋꯥꯡꯗꯕꯀꯣ ꯑꯗꯨ ꯗꯔꯀꯥꯔ ꯂꯩꯕꯗꯨ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯔꯒ ꯉꯥꯉꯥꯛꯀꯤ ꯈꯨꯗꯛꯀꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯌꯥꯝꯗꯨ ꯃꯦꯟꯅꯅꯕ ꯇꯧꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯅꯔꯗꯤ ꯄꯩꯁꯥꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯎꯗꯧꯕ ꯑꯩꯈꯣꯏꯗꯤ ꯍꯥꯞꯄꯝꯃꯒ ꯄꯨꯡꯃꯨꯛ ꯂꯩꯔꯒ ꯂꯣꯏꯕ ꯄꯨꯡ ꯑꯃꯅꯤ ꯂꯩꯔꯒ ꯀꯩꯅꯣꯗ ꯆꯥꯟꯁ ꯐꯪꯕꯗꯨꯝꯅ ꯄꯥꯂꯥꯎ ꯂꯧꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯗ ꯈꯪꯅꯗꯕꯒꯤ ꯆꯥꯡꯁꯦ ꯑꯗꯒꯤ ꯀꯟꯁꯔꯟ ꯕꯦꯡꯛꯁꯤꯅ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯏꯒꯦꯔꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯡꯛꯁꯤꯡꯗꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔꯁꯤꯡꯁꯤꯗ ꯄꯥꯎ ꯄꯤꯔꯤꯀꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯄꯗ ꯑꯗꯨ ꯍꯥꯏꯒꯅꯨ ꯑꯗꯥ ꯇꯧꯒꯅꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕ ꯂꯩꯇꯦ ꯈꯣꯠꯇꯦꯁꯦ ꯑꯗ ꯄ꯭ꯔꯖꯥꯁꯤꯡꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯀꯥꯟꯗ ꯂꯣꯏ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯍꯨꯔꯥꯟꯕ ꯍꯥꯏꯁꯤꯗꯤ ꯀꯌా ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯣ ꯍꯥꯏꯗꯤ ATMꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ATM ꯕꯨꯠꯇꯒꯤ ꯋꯥꯗ꯭ꯔꯦ ꯀꯔꯤꯝ ꯋꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯤꯔꯛ ꯅꯥꯔ ꯌꯦꯡꯉꯒ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯈꯪꯕ ꯌꯥꯕ ꯃꯌꯥꯝꯗꯨ ꯈꯪꯉꯒ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯃꯥꯒꯤ ATM ꯀꯥꯔꯗꯁꯦ ꯁ꯭ꯀꯤꯃꯤꯡ ꯇꯧꯕꯁꯤ ꯇꯧꯔꯤꯕꯁꯤꯁꯨ ꯏꯝꯐꯥꯜ ꯃꯅꯨꯡ ꯉꯥꯛꯇꯅꯦꯕ ꯈꯔ ꯍꯥꯏꯗꯣꯛꯄꯗ ꯇꯧꯗꯦꯕ ꯁꯦ ꯀꯣꯡꯕꯗ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯑꯣꯏꯔꯣ ꯎꯔꯤꯄꯣꯛꯇ ꯑꯣꯏꯔꯣ ꯋꯥꯡꯈꯩꯗ ꯑꯣꯏꯔꯣꯀꯣ ꯑꯗꯩ ꯀꯥꯟꯆꯤꯄꯨꯔꯗ ꯑꯣꯏꯔꯣ ꯁ꯭ꯋꯥꯏꯒꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯃꯅꯨꯡꯁꯤꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯈꯔ ꯈꯪꯍꯩꯕꯁꯤ ꯃꯄꯥꯟꯒꯤ ꯈꯔ ꯏꯁꯤꯡ ꯆꯥꯎꯕꯗꯒꯤ ꯂꯥꯛꯄꯁꯤꯡꯅ ꯃꯣꯏ ꯍꯥꯟꯅ ꯊꯑꯣꯏꯅ ꯁꯤ ꯇ꯭ꯔꯦꯟ ꯇꯧꯔ ꯊꯥꯗꯣꯔꯛꯄꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤꯗ ꯑꯦꯀꯥꯎꯟꯁꯤ ꯈꯤꯖꯤꯛ ꯊꯝꯕꯒꯤꯕꯨ ꯐꯕꯅꯤꯀꯣ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯔꯤꯁꯤ ꯌꯥꯝ ꯄꯥꯏꯅꯕ ꯅꯠꯇꯦꯗꯅ ꯂꯥꯛ ꯑꯃ ꯑꯅꯤ ꯂꯩꯕ ꯑꯃ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯆꯥꯎꯅ ꯃꯄꯥꯟꯒꯤ ꯂꯩꯕ ꯑꯗꯨꯗꯤ ꯑꯃꯗ ꯑꯗꯨꯝ ꯏꯅꯥꯛ ꯈꯨꯟꯗꯣꯏꯅꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯁꯥꯝ ꯒꯣꯜꯄꯥꯔꯥꯗꯁꯨ 48 ꯂꯥꯛ ꯂꯧꯊꯣꯛꯈꯤꯕꯒꯤ ꯀꯦꯁ ꯑꯃꯁꯨ ꯂꯩ 48 ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯅ ꯑꯗꯨꯐꯥꯎꯕ ꯑꯃꯔꯣꯝꯗ ꯄꯤꯕꯅꯦꯕ ꯃꯁꯤ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯅꯔꯛꯄꯁꯤ ꯊꯣꯏꯅ ꯃꯣꯏꯒꯤꯁꯨ ꯒꯦꯡ ꯑꯃ ꯂꯩꯅꯦꯕ ꯃꯔꯝꯗꯤ ꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤꯗ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯅ ꯃꯇꯝ ꯌꯥꯝ ꯆꯥꯅ ꯌꯦꯡꯁꯤꯟꯗꯅ ꯃꯣꯏꯅ ꯑꯦꯂꯔꯠꯀ ꯑꯣꯏꯕꯤꯕꯁꯦ ꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣই ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯕꯦꯡꯛꯀꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯗꯅ ATM ꯕꯨꯠꯇ ꯆꯪꯉꯒ ꯄꯩꯁꯥ ꯂꯧꯊꯣꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯅꯁꯨ ꯌꯥꯝ ꯈꯪꯕꯤꯕ ꯐꯩ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀ꯭ꯌꯨ ꯂꯦꯞꯄꯦ ꯑꯗꯩ ꯃꯤ ꯑꯃꯅ ꯂꯧꯊꯣꯛꯏꯗꯣ ꯃꯅꯥꯛꯇ ꯅꯛꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯐꯩꯅ ꯌꯦꯡꯕꯁꯨ ꯌꯥꯎꯋꯤ ꯅꯠꯇ꯭ꯔꯥ ꯑꯁꯤꯕꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯈꯔ ꯃꯤꯒꯤ ꯅꯤꯌꯣꯝ ꯑꯃ ꯉꯥꯡꯅꯕ ꯂꯩꯗꯅ ꯃꯥꯏ ꯕꯨꯠꯇꯨꯗ ꯆꯪꯉꯤꯕ ꯃꯤꯗꯨ ꯆꯪꯈ꯭ꯔꯗꯤ ꯑꯩꯅ ꯃꯥꯒꯤ ꯅꯦꯛꯁꯇ ꯀ꯭ꯌꯨꯗ ꯂꯩ ꯇꯥꯔꯗꯤ ꯕꯨꯠ ꯃꯅꯨꯡꯗ ꯂꯩꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯊꯣꯡ ꯃꯄꯥꯟꯗꯨꯗ ꯂꯩꯔ ꯂꯣꯏꯔꯦ ꯑꯃꯗꯨꯅ ꯊꯣꯛꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯈꯤ ꯌꯥꯏꯗꯅ ꯑꯗ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯅꯩꯔꯒ ꯂꯩꯅꯦꯕ ꯃꯅꯥꯛꯁꯤꯗꯀꯣ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯈꯪꯕꯤꯕꯁꯨ ꯆꯨꯝꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔ ꯃꯌꯥꯝ ꯑꯃꯅ ATM ꯀꯥꯔꯗꯇ ꯃꯥꯒꯤ ꯄꯤꯟ ꯀꯣꯗ ꯏꯁꯜꯂ ꯆꯠꯅꯕꯤ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯅꯨꯄꯤ ꯑꯉꯥꯡꯗ ꯂꯩꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯔꯤ ꯀꯥꯎꯋꯦꯗꯅ ꯍꯥꯞꯆꯜꯂꯒ ꯏꯕ ꯂꯩꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯤꯒꯤ ꯑꯃꯥꯡꯒꯤ ꯃꯁꯛ ꯃꯌꯥꯝꯁꯨ ꯑꯣꯏꯕ ꯂꯩ ꯃꯥꯅꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯑꯅꯧꯕ ꯂꯥꯛꯏꯕ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛ ꯍꯥꯏꯇꯥꯔꯦ SBIꯒꯨꯝꯕ UBIꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁ ꯑꯃꯗꯤ ꯄꯤꯕꯃꯊꯧ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯥꯏ ꯇꯥꯏ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨꯗꯤ ꯔꯦꯗꯤꯑꯣꯗ ꯀꯔꯤꯗ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔꯗ ꯀꯩꯗ ꯑꯥꯔꯇꯤꯀꯜꯗ ꯀꯩꯗ ꯏꯕꯗ ꯌꯥꯝ ꯌꯥꯎꯏꯗꯅ ꯑꯗꯨꯒꯨꯝꯕꯗꯨ ꯄꯥꯗꯕꯁꯨ ꯇꯥꯗꯕꯁꯨ ꯃꯌꯥꯝꯁꯨ ꯌꯥꯎꯕꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯗꯨ ꯑꯦꯋꯦꯌꯔ ꯑꯣꯏꯔꯗꯤ ꯋꯥꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯕꯅꯤ ꯑꯗꯒꯤ ꯏꯚꯟ ꯃꯥꯒꯤ ꯕꯦꯡꯛꯀꯤ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯣꯏꯅ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔꯁꯤꯡꯁꯤꯗ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯄꯥꯕꯤꯕ ꯐꯩ ꯑꯗꯨꯃꯥꯏꯅ ꯄꯥꯔꯒꯗꯤ ꯈꯔꯁꯨ ꯐꯅꯤꯀꯣ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯣ ꯃꯁꯤ
ꯃꯄꯥꯟꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯂꯥꯛꯑꯒ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯇꯨꯡꯗꯁꯨ ꯇꯧꯔꯛꯀꯗꯧꯕ ꯌꯥꯝ ꯂꯩꯔꯤ ꯑꯍꯣꯏ ꯌꯥꯏ ꯍꯥꯏꯗꯅ ꯌꯥꯏ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔ ꯑꯆꯧꯕ ꯄꯩꯁꯥ ꯑꯦꯃꯥꯎꯟ ꯄꯥꯏꯕꯁꯤꯡꯗꯤ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯈꯜꯂꯤ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯑꯦꯀꯥꯎꯟ ꯂꯩꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯨꯝꯕꯗꯗꯤ ꯑꯦꯀꯥꯎꯟꯁꯤ ꯌꯥꯝ ꯆꯥꯎꯅ ꯃꯥꯒꯤ ꯁꯦꯚꯤꯡꯁ ꯌꯥꯝ ꯆꯥꯎꯗꯦꯕ ꯀꯩꯁꯨ ꯑꯗꯨꯅ ꯑꯆꯧꯕ ꯈꯔ ꯊꯦꯡꯅꯒꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯅꯦꯕ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯄꯥꯎ ꯑꯃ ꯑꯩꯈꯣꯏ ꯀꯣꯠ ꯂꯣꯏ ꯇꯧꯅꯔꯤ ꯄꯥꯎ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯊꯥꯁꯤ 19ꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯣꯏ ꯂꯝꯕꯤ ꯈꯨꯗꯤꯡ ꯊꯥꯕꯤꯗ ꯂꯩꯕ ꯇꯨꯌꯦꯞ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯣꯁꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯩꯈꯣꯏꯒꯤ SDPO IPS ꯑꯣꯐꯤꯁꯥꯔ ꯑꯃꯕꯨ ꯑꯩꯈꯣꯏ ARꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃꯈꯛ ꯔꯥꯏꯐꯜꯃꯦꯟ ꯑꯃꯈꯛꯅ ꯍꯔꯥꯁꯃꯦꯟ ꯄꯤꯈꯤ ꯃꯣꯂꯦꯁ ꯇꯧꯈꯤ ꯍꯥꯏꯕ ꯐꯥꯎ ꯆꯥꯔꯖ ꯂꯩꯅꯔꯤꯀꯣ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯅꯨꯡ ꯂꯪꯅꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯥꯏꯀꯩꯗꯁꯨ ꯁꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯁꯦꯡꯗꯣꯛꯄ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯒꯤꯁꯨ FIR ꯇꯥꯍꯧꯗꯅ ꯈꯣꯠꯇꯅ ꯂꯩꯔꯤ ꯑꯗꯣ ꯑꯣꯏꯔꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯍꯣꯝꯁꯨ ꯄꯥꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯂꯤꯒꯦꯂꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯄꯤꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯃꯣꯏ SIT ꯑꯃ ꯁꯦꯝꯃꯒ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯍꯧꯔꯦ ꯍꯥꯏ ꯃꯁꯤꯃꯛ ꯑꯗꯣ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤꯁꯨ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯣꯠ ꯂꯩꯖꯔꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯛꯏꯕ SITꯅ ꯊꯤꯒꯠꯅꯕ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯒꯦ ꯌꯥꯔꯣꯏꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤक ꯄ꯭ꯔꯖꯥꯗ ꯆꯤꯡꯅꯔꯤꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯄꯨꯡꯑꯝꯗ ꯉꯝꯃꯒ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯥ ꯁ꯭ꯇꯦꯠ ꯐꯣꯔꯁꯇꯒꯤ ꯍꯥꯏꯕ ꯑꯃꯁꯨ ꯃꯌꯥꯝꯅ ꯍꯪꯅꯔꯒ ꯋꯥꯍꯪ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕ ꯏꯟꯗꯤꯌꯥꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯃꯅꯨꯡꯗ ꯌꯥꯎꯖꯕ ꯄꯣꯠ ꯑꯃꯅꯦ ꯃꯤꯂꯤꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯊꯛꯇ ꯂꯩꯔꯣꯏ ꯁꯤꯚꯤल एडमिनिस्ट्रेशन मथक थांने से खुदम मोइना हायदा फनयामना आर्मीना कॉमिंग ऑपरेशन तौनिंगजु डिस्ट्रिक्ट अमदा डीसी ना या पीदरी तौर डीसी दुना या पीरकान तौदनी अदुगा डीसी ना दरकार लेका मोय कौनी दरकार लेतकाना चखोन चलनगिनी को दैट मीन्स सिविल एडमिनिस्ट्रेशन दुना मोयगी मथकता लेने मरमदी सीना मथक तौंग्रदी सीना मथक तौंग्रदी मिलिटरी रूल तौब लेबा कोरेदना aduna largest democratic countries in the world security personnel jing magi military gi kambu jing sina tawning ba tawbagi chana bije masi chana de akhoi gi da hairiba post sing jida miyam gi mute even thaina parijat na lebiri ngai da monda pi gi bagi leiredana aduga asida chaliba nupi angang sing da check tawbada akhoi gi yamna lujadaba mong si masing yamgre अदो यामन डिस्क्लोज तौदबनेबा अदो हंदक्ति मराइबक थिबा हाइबा तारे यारिपोकी SDPO ने पीसी IS ऑफिसर ने मंगोंदा पुंग अयुकी निफान दगिन नुंदांग बाबू डिटेन तौदना कोंदंगदा अखोइगी आई इफ आई नॉट मिस्टेकन को अखोइगी 8 बटालियन की ब्रिगेडियर कनानो म कौनरगा सोमदा DGP का तौनरगा थादोकपनेबा अदो FIR लॉज तौई मोय को अदो हजे असारफगजु सेंदोरई अदुबु पुलिस ऑफिसर मना नुपी पुलिस ऑफिसर मदा मोलेस्ट तौबा अदु हरासमेंट पीबैजे यामना चुमनदी लेररोय इसम चमनदी लेररोय बा अदगिदी अमरोमदजु अनिमक्सी सिक्योरिटी फोर्सु पुलिसु अनिमक्सी अखोइगी मिनिस्टर ऑफ होम अफेयर्स मखादा अदगी डिफेंस मिनिस्टर की मखादा अदगी प्रेसिडेंट मखाद लेब गातने मिलिटरी कनोगसे तौनिंगे अखोइना अदु तौनिंगे तौबि यारोयबा अदुना सिगी जिना मरम ओइदना अचुंबा अमदि पुथोरकनी खली अदुगा यामरोइना अखोइगी लेबिरिबा AR की चेक पोस्ट मैम से सिसु थाबदबदि याम थाइना अखोइ नोइगी दमकता मते पांबनी अद नोइ मरुबनी अदुना अखोइ नोइगी मरुबनी गायना अदगिदी अतो अतोप सिविक्स प्रोग्राम याम जु तौरिदना अदु मयामदु फना याम तौरजु सुमाइना तौ मतमदा नुंसीना याम पोलाइट ओइना अदगी याम चौखतना अदगी लेबाक्सगी सिटीजन जिंगजिंग ngang बखोइ तोलोब साइनी गाइबगी वाखलोंदुदा फजना सुम लोइना रक्तगदी को क्वेश्चन अमा हंगेबा माने मोइना मयामना लोइलमना हाइसे खोइ लोइमी ओरबरा इना अदु मै वाहंग जुलाइदना अदुना लेबाकी मियामना security force in the nungsi han bai se lalobulam the am plus point ne I hope to riba lalobuziga security force kamak ta leba praja me am jingsina lalobuda tongre lalobona ngamni mia de sasom da tonge sarkar ngamni natra aduna mission khomna gadaba ne amorom da lu tongna gadaw ne ba sidi am basic para ada hoi ko isi security force amagi ani gi marak ta chayet na ba lakpa tasal leina ko sinadi makhoi machine gi makta tasal leira adi isam sanjaba landman peoples me am na oiram gadi ha wahang musu tholi mane adu praja jingdu
ꯑꯃꯅꯁꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯍꯣꯏ ꯑꯗ ꯃꯔꯨꯑꯣꯏꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯀꯥꯔꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅꯗꯤ ꯃꯤꯌꯥꯝꯁꯤꯡꯁꯤ ꯌꯥꯝ ꯅꯛꯁꯟꯅ ꯂꯧꯅꯅꯕ ꯍꯣꯠꯅꯔꯒ ꯁꯣꯁꯤꯌꯦꯜꯂꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯖꯁꯇꯤꯁꯀ ꯄꯤꯕꯤꯗꯅ ꯂꯩꯉꯥꯛꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯗꯅ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯕꯨ ꯀꯔꯤ ꯂꯩꯔꯤꯒꯦ ꯀꯥꯏ ꯈꯟꯗꯅ ꯂꯣꯌꯦꯜꯇꯤ ꯌꯥꯝ ꯐꯖꯅ ꯄꯤꯒꯗꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯀꯗꯨꯁꯨ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯒꯃꯦꯟꯠꯀꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯦꯅꯤ ꯑꯦꯖꯦꯟꯁꯤ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯦ ꯃꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯖꯥꯒꯤ ꯔꯦꯁꯄꯣꯟꯁ ꯂꯩꯗꯣꯏꯅꯦꯕ ꯄꯥꯎ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯇꯨꯡꯁꯤꯗ ꯑꯩ ꯑꯃꯇꯪ ꯂꯧꯈꯠꯆꯔꯕꯗ ꯑꯩꯈꯣꯏ ꯏꯁꯨꯁꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯑꯩꯈꯣꯏ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜꯒꯤ ꯁꯇꯞ ꯑꯗꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯃꯦꯟ ꯏꯁꯇꯦꯗꯤꯌꯝꯗ ꯑꯩꯈꯣꯏ ꯐ꯭ꯂꯠ ꯂꯥꯏꯠꯀꯤ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯉꯔꯥꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯅꯕ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯅ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ ꯑꯗꯨ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠꯇꯨꯗ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯁ꯭ꯀꯨꯜ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯀ꯭ꯂꯥꯁ ꯑꯃ ꯑꯗꯨꯒ ꯃꯍꯩꯁꯨ ꯇꯝꯕꯤꯕ ꯁ꯭ꯀꯨꯜꯁꯨ ꯇꯝꯕꯤꯕ ꯑꯃ ꯑꯩꯈꯣꯏ ꯇꯥꯇꯥꯒ ꯀꯣꯂꯥꯏꯠ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯝꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯥꯅꯁꯨ ꯍꯣꯠꯅꯔꯤꯑꯅ ꯆꯩꯔꯛꯁꯤꯗ ꯑꯃꯨꯛ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏ ꯁꯥꯏꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯌꯥꯝ ꯑꯃ ꯀꯛꯊꯠꯈꯤꯕꯒꯤ ꯄꯣꯠꯁꯨ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯉꯁꯤꯃꯛꯁꯨ ꯑꯃꯨꯛ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯌꯥꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯑꯩꯈꯣꯏ ꯇꯥꯏꯀꯨꯟꯗꯣ ꯑꯃꯁꯨꯡ ꯋꯨꯁꯨꯒꯤ ꯁꯥꯟꯅꯐꯝ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝꯁꯦ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯋꯥꯊꯣꯛ ꯑꯃꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯑꯩꯈꯣꯏ ꯐꯪꯉꯤ ꯁꯤꯒꯤ ꯆꯩꯔꯛꯁꯤꯗ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯁꯣꯝ ꯅꯥꯀꯟ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯤ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯅ ꯍꯥꯏꯔꯛꯄ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯟꯅꯔꯣꯏꯁꯤꯡ ꯀꯛꯊꯠꯂꯛꯄ ꯑꯗꯒꯤ ꯉꯔꯥꯡ ꯂꯣꯏꯁꯤꯟꯈꯤꯕ ꯒꯨꯋꯥꯍꯥꯇꯤꯅ ꯑꯩꯈꯣꯏ ꯌꯨꯝꯕꯨ ꯑꯣꯏꯔꯒ ꯂꯣꯏꯁꯤꯟꯈꯤꯕ ꯊꯥꯔꯠ ꯈꯦꯂꯣ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ 12 ꯁꯨꯕꯗ ꯍꯟꯊꯔꯛꯈꯤꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯤꯗ ꯑꯩꯈꯣꯏ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯑꯃꯁꯨꯡ ꯁ꯭ꯄꯣꯔꯠꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤ ꯁꯛ ꯇꯥꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯅꯔꯒꯁꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯌꯥꯝꯁꯤ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯒ ꯑꯩꯈꯣꯏ ꯃꯤꯄꯥꯏꯅꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅꯔꯦ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯕ ꯃꯁꯤ ꯃꯃꯥꯡꯗꯒꯤꯀꯣ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯂꯩꯉꯥꯛꯅ ꯁꯣꯏꯕ ꯑꯃ ꯂꯩ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯏꯟ ꯁ꯭ꯄꯣꯔꯠꯁꯦ ꯌꯨꯠ ꯑꯦꯐꯤꯌꯔꯁꯒ ꯁ꯭ꯄꯣꯔꯠꯁꯀ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯑꯒ ꯌꯥꯝ नान्ना ꯃꯑꯣꯡ ꯇꯥꯅ ꯇꯧꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯎꯗꯕ ꯃꯅꯤꯄꯨꯔꯒꯨꯝꯕ ꯂꯥꯜꯍꯧ ꯇꯨꯍꯧ ꯂꯩꯕ ꯂꯝꯗꯗꯤ ꯌꯨꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁꯅ ꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯆ ꯄꯤꯔꯤꯕ ꯑꯗꯩ ꯃꯣꯏꯒꯤ ꯀꯔꯤꯌꯔꯗ ꯌꯦꯡꯁꯤꯜꯂꯤꯕ ꯈꯣꯠꯆꯜꯂꯤꯕ ꯃꯌꯥꯝꯁꯤ ꯌꯥꯝ ꯍꯦꯟꯅ ꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯦꯕ ꯑꯐꯕ ꯀꯥꯎꯟꯁꯤꯂꯔ ꯑꯐꯕ ꯁ꯭ꯇꯥꯐ ꯇꯧꯗꯅ ꯑꯗꯩ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯁꯤ ꯃꯑꯣꯡ ꯇꯥꯅ ꯂꯩꯗꯅ ꯃꯅꯤꯄꯨꯔꯒꯨꯝꯕꯗꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯒꯗꯕꯗꯣ ꯌꯨꯠ ꯑꯦꯟ ꯑꯦꯐꯤꯌꯔꯁꯁꯦ ꯄꯨꯔꯥ ꯅꯦꯒ꯭ꯂꯦꯛ ꯇꯧꯋꯦꯕ ꯑꯗꯨꯅ ꯌꯨꯠ ꯑꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯋꯥꯔꯧꯕꯁꯤꯁꯨ ꯆꯨꯝꯕ ꯂꯩ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁꯀꯤꯅ ꯏꯝꯄꯣꯔꯇꯦꯟꯁ ꯁꯨꯝ ꯄꯤꯔꯒ ꯁꯣꯝꯗꯅ ꯁꯨꯝ ꯄꯤꯔꯛꯇ꯭ꯔꯒꯗꯤꯀꯣ ꯁ꯭ꯄꯣꯔꯠꯁꯀꯤꯅ ꯁ꯭ꯄꯣꯔꯠꯁꯃꯦꯟꯗꯨ ꯈꯛꯇꯅꯤꯗꯅ ꯌꯨꯠ ꯑꯦꯐꯤꯌꯔꯁꯅ ꯍꯣꯜ ꯗ ꯌꯨꯠꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯣ ꯑꯗ ꯍꯣꯜ ꯗ ꯃꯅꯤꯄꯨꯔ ꯌꯨꯠ ꯑꯣꯐ ꯗ ꯃꯅꯤꯄꯨꯔꯗꯨꯁꯨ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯂꯩꯔꯤꯅꯤ ꯍꯧꯖꯤꯛꯁꯤ ꯃꯣꯏ ꯇꯦꯟꯁꯟ ꯂꯩꯕ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯂꯩꯕ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕ ꯑꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯒ ꯆꯥꯔꯤꯕ ꯈꯣꯠꯂꯛꯏꯕ ꯏꯁꯨ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏ ꯌꯦꯡꯉꯀꯥꯟꯗꯗꯤ ꯌꯨꯠ ꯑꯦꯟ ꯑꯦꯐꯤꯌꯔꯁꯁꯤ ꯁꯥꯊꯤꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯒꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯣ ꯁꯥꯡꯈ꯭ꯔꯕꯁꯤꯗ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯛꯄꯒꯤ ꯃꯣꯏꯒꯤ ꯊꯧꯃꯤꯁꯤꯡꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯇꯥꯏꯝ ꯕꯣꯝꯗꯧꯅ ꯐꯨꯝꯃꯒ ꯂꯩꯕꯁꯤ ꯌꯥꯝ ꯀꯨꯏꯔꯦꯕ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯗꯨꯒꯤ ꯃꯔꯝꯗꯩꯅꯦꯕ ꯑꯗꯨ ꯀꯩꯗꯧꯕꯩꯅꯣ ꯑꯅꯤꯁꯤ ꯃꯦꯟ ꯇꯥꯅ ꯇꯧꯔꯒ ꯏꯝꯄꯣꯔꯇꯦꯟꯁ ꯐꯖꯅ ꯄꯤꯔꯒ ꯃꯇꯝ ꯁꯤꯆꯨꯋꯦꯁꯅꯦꯜ ꯗꯤꯃꯥꯟ ꯇꯧꯕꯗꯨ ꯇꯧꯔꯒꯗꯤ ꯂꯩꯉꯥꯛꯅꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯅꯦꯕ ꯁ꯭ꯋꯥꯏꯗꯤ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯐꯩ ꯑꯗꯨꯒ ꯇꯥꯇꯥꯒꯤ ꯉꯁꯥꯏ ꯀꯣꯂꯥꯕꯣꯔꯦꯇꯔ ꯐꯨꯠꯕꯣꯜ ꯇꯧꯕ ꯒꯥꯏꯗꯣ ꯃꯥꯅ ꯂꯝꯗꯝꯁꯤꯗ ꯄꯣꯇꯦꯟꯁꯤꯌꯦꯜ ꯌꯥꯝ ꯂꯩꯕꯅꯤꯅ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯃꯥꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯃꯦꯟ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯁꯣꯝꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯁꯨ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯕ ꯐꯩ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯣꯠ ꯆꯩꯁꯦ ꯍꯧꯖꯤꯛ ꯃꯩ ꯊꯥꯟꯕꯃꯛꯇ ꯍꯥꯏꯔꯣꯀꯣ ꯃꯁꯤ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯐꯖꯅ ꯇꯧꯔꯤꯕꯁꯤꯡꯗꯨꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ ꯆꯪꯉꯦ ꯑꯩꯈꯣꯏꯁꯦ ꯊꯨꯅ ꯌꯥꯝꯃꯟꯗ꯭ꯔꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯁꯦ ꯖꯪꯒꯜ ꯑꯣꯜꯂꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯁꯨ ꯂꯩꯅꯦ ꯑꯗꯒꯤꯗꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯆꯍꯤ ꯑꯃꯇ ꯐꯥꯗꯕꯁꯦ ꯀꯣꯏꯂꯥꯁꯕꯨ ꯆꯥꯏꯔꯦ ꯆꯍꯤ ꯐꯥꯗꯦ ꯃꯩꯕꯨ ꯊꯥꯡꯒꯠꯂꯦ ꯆꯍꯤ ꯐꯥꯗꯦ ꯀꯦꯃꯦꯔꯥꯕꯨ ꯈꯤꯒꯠꯂꯦ ꯆꯍꯤ ꯐꯥꯗꯦꯀꯣ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯕꯨ ꯈꯤꯜꯂꯦ ꯆꯍꯤ ꯐꯥꯗꯦ ꯅꯠꯇ꯭ꯔꯥ ꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯒ ꯌꯥꯝꯅ ꯐꯖꯕ ꯄꯣꯠꯁꯤ ꯀꯜꯆꯔ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯔꯒ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯌꯥꯗꯦꯒꯅ ꯍꯜꯍꯜꯂꯒꯀꯣ ꯃꯇꯨꯡꯗꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯄꯣꯠ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯑꯦ ꯊꯝꯖꯒꯦ ꯅꯠꯇ꯭ꯔꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯟꯕꯗꯅꯦ ꯃꯥꯅꯦ ꯄꯩꯁꯥꯒ ꯂꯣꯏ ꯂꯣꯏꯔꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯁꯤ ꯌꯨꯠ ꯏꯁ ꯗ ꯄꯤꯂꯔ ꯑꯣꯐ ꯅꯦꯁꯟꯁꯨ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯋꯥꯍꯩ ꯈꯛꯇ ꯍꯥꯏꯕ ꯅꯠꯇꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅꯁꯨ ꯅꯤꯡꯁꯤꯡꯍꯧꯕ ꯌꯥꯕ ꯀꯥꯎꯔꯣꯏꯗꯕ ꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯇꯣꯀꯤꯡ ꯄꯣꯏꯟ ꯑꯩꯈꯣꯏꯒꯤ ꯃꯣꯔꯅꯤꯡ ꯇꯣꯛꯇ ꯂꯦꯡꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯟꯅꯕꯒꯤꯗꯃꯛꯇ ꯁꯔꯨꯛ ꯌꯥꯕꯤꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯣꯝ ꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯁꯤꯡ ꯉꯁꯤꯒꯤꯗꯃꯛ ꯑꯣꯏꯅꯤ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯅ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯑꯌꯨꯛꯀꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯤꯅꯕꯤꯁꯤ
ꯑꯩꯁꯨ ꯆꯥꯎꯊꯣꯛ